Assam की Karbi Anglong Da Lanjennarakpa Kuki phurup की meeoi shing Khunda Leitasillaga Leibra Haibadu Thidokpada Karbi Anglong की Kuki luchingba singna Ayaba Pikhre hiram asigi matangda Indian Express na piba report amana hai Karbi Anglong Autonomous Council KASC की Chief Executive Member amana haibagi matung ina Manipuri thoklibe irang asina Lanjennarakpa Kuki phurup की meeoi lising amarom Karbi Anglong da Khunda leitashillaga haide Haukiba sagolse numita KASC की Chief Executive Member Tuliram Khunda hiram asiga mari lainana mifam ama kokhe mifam aduda kuki gi village head sing kuki student organization gi mihut sing amade kuki phurup ki tongan ba mioi kya saruk lakhe mifam adugi matang da ronghangna hai kuki phurup ki mioi kya saruk yaduna pangthoki ba mifam aduna Karbi Anglong da lokaina kuki sing Khunda leitasaliba asigi matang da kumna khanake mifam aduda lawkiba warip singe manungda akhanaba task force ama semnaga illegal immigrants sing khangdoknaba survey ama chathaba haibe yawde Task Force aduda local leader, revenue official, Kuki student organization amade Karbi students organization gi mihut sing yawde. Karigumba task force asina illegal immigrants sing thengnarabade masa gi maramda deport tawba haina su janaki haina pau asina makha tare.